ꯈꯨꯔꯨꯝꯖꯔꯤ ꯅꯣꯔꯠ-ꯏꯁ ꯋꯤꯟꯗꯣ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯏꯝꯐꯥꯜꯗ ꯐꯣꯡꯈꯤꯕ ꯍꯨꯌꯦꯜ ꯂꯝꯄꯥꯎ ꯑꯃꯗꯤ ꯅꯍꯥꯔꯣꯜꯒꯤ ꯊꯧꯗꯥꯡꯒꯤ ꯏꯗꯤꯇꯔꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯄꯥꯎꯆꯦ ꯑꯁꯤꯗ ꯐꯣꯡꯈꯤꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯥꯊꯣꯛꯆꯔꯤ ꯑꯍꯥꯟꯕꯗ ꯂꯣꯀꯦꯜ ꯅ꯭ꯌꯨꯁ ꯄꯥꯊꯣꯛꯆꯔꯤ CRPFꯀꯤ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯈꯤꯕ ꯃꯤꯆꯝ ꯑꯃꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯍꯛꯆꯥꯡ ꯃꯉꯥꯒꯤ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯧꯗ꯭ꯔꯤ ꯊꯥ ꯑꯁꯤꯒꯤ 6 ꯑꯃꯁꯨꯡ 8 ꯀꯤ ꯂꯣꯟꯅꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯄꯨꯡ 1:05 ꯔꯣꯝ ꯇꯥꯔꯛꯄꯗ ꯇꯣꯡꯂꯥꯎꯕꯤ ꯑꯋꯥꯡ ꯂꯩꯀꯥꯏ ꯋꯥꯔꯗ ꯅꯝꯕꯔ 4 ꯗ ꯂꯩꯕ ꯑꯣꯏꯅꯥꯝ ꯃꯉꯥꯜ ꯉꯝꯕꯒꯤ ꯏꯃꯨꯡꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯕꯣꯝ ꯑꯃ ꯀꯥꯞꯁꯤꯟꯗꯨꯅ ꯄꯣꯈꯥꯏꯍꯜꯂꯛꯄꯗ ꯃꯍꯥꯛꯀꯤ ꯄꯤꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯂꯩꯈꯤꯗꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯅ ꯁꯣꯛꯄꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯈꯤꯕ ꯊꯧꯗꯣꯛꯄꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯄꯤꯒꯦꯃꯣꯜ ꯈꯨꯜꯗ ꯂꯩꯕ CRPF ꯇꯝꯅ ꯊꯣꯝꯖꯤꯟꯗꯨꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯨꯕ ꯃꯤꯌꯥꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯄꯣꯁꯠ ꯑꯁꯤꯒꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯅꯣꯡꯃꯩꯅ ꯀꯥꯞꯂꯛꯄꯗꯒꯤ ꯄꯥꯟꯗꯨꯅ ꯁꯣꯛꯈꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯉꯔꯥꯡ ꯃꯤꯆꯝ 2 ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯉꯁꯤꯁꯨ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯉꯁꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯆꯝ ꯑꯗꯨꯒꯤ ꯃꯃꯤꯡ ꯋꯥꯍꯦꯝꯕꯝ ꯕꯣꯕꯤ ꯆꯍꯤ 18 ꯑꯄꯣꯛꯄ W ꯏꯕꯣꯆꯧꯕ ꯀꯧꯏ ꯀꯨꯝꯕꯤ ꯇꯦꯔꯥꯈꯣꯡ ꯋꯥꯔꯗ ꯅꯝꯕꯔ 8 ꯇꯒꯤꯅꯤ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇ ꯃꯍꯥꯛ CRPFꯀꯤ ꯅꯣꯡꯃꯩ ꯃꯔꯨꯅ ꯊꯥꯖꯤꯟꯗ ꯄꯥꯟꯕꯗꯒꯤ ꯔꯤꯝꯁꯇ ꯂꯥꯏꯀꯠꯅꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 9 ꯇꯥꯔꯝꯗꯥꯏꯗ ꯀꯟꯕ ꯉꯝꯗꯅ ꯂꯩꯈꯤꯗꯕꯅꯤ ꯃꯍꯥꯛ ꯂꯩꯈꯤꯗ꯭ꯔꯦ ꯇꯥꯕꯗ ꯀꯨꯝꯕꯤ ꯅꯨꯄꯤ ꯂꯨꯞꯁꯤꯡ ꯌꯥꯎꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯔꯤꯝꯁꯇ ꯂꯥꯛꯇꯨꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈꯤ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ TA ꯁꯨꯖꯥꯇꯥꯁꯨ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯗ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯃꯤꯌꯥꯝꯒꯤ ꯏꯔꯥꯡ ꯂꯥꯛꯁꯤꯟꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅ ꯋꯥꯇꯔ ꯀꯦꯅꯦꯜ ꯍꯥꯟꯅ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯃꯁꯤꯗ ꯐꯥꯎꯕ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯂꯥꯊꯤ ꯆꯥꯔꯖ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯆꯠꯅꯕꯤꯁꯤꯡ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡꯃꯩꯅ ꯍꯦꯛꯇ ꯀꯥꯞꯇꯨꯅ ꯃꯤꯆꯝ ꯍꯥꯠꯂꯤꯕ ꯑꯁꯤ ꯃꯤꯌꯥꯝꯅ ꯄꯔꯥ ꯑꯃ ꯇꯝꯕꯤꯐꯝ ꯊꯣꯛꯏ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯏꯪꯊꯈ꯭ꯔꯕꯗꯤ ꯍꯌꯦꯡꯅ ꯀꯅꯥꯗ ꯑꯃꯨꯛ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯉꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯃꯤꯌꯥꯝ ꯄꯨꯟꯁꯤꯟꯗꯨꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯄꯔꯥ ꯇꯝꯕꯤꯔꯁꯤ ꯍꯥꯏꯈꯤ ꯑꯃꯔꯣꯝꯗ ꯇꯣꯡꯂꯥꯎꯕꯤ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯂꯩꯈꯤꯗ꯭ꯔꯕ ꯆꯍꯤ 5ꯒꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯊꯥ 5 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯃꯆꯟꯅꯨꯄꯤ ꯌꯥꯎꯅ CRPFꯀꯤ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ 3ꯒꯤ ꯍꯛꯆꯥꯡꯁꯤꯡ ꯍꯧꯖꯤꯛꯁꯨ ꯔꯤꯝꯁꯀꯤ ꯃꯤꯔꯦꯟꯁꯪꯗ ꯊꯝꯂꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯦꯁꯁꯤꯡ ꯂꯧꯈꯠꯈ꯭ꯔꯕꯁꯨ ꯉꯁꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯐꯥꯎꯕ ꯍꯛꯆꯥꯡ 5ꯒꯤ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯄꯥꯡꯊꯣꯛꯈꯤꯗ꯭ꯔꯤ ꯊꯧꯗꯣꯛ ꯑꯅꯤꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯣꯡꯂꯥꯎꯕꯤ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯊꯧꯗꯣꯛꯇ ꯑꯉꯥꯡ 2 ꯁꯤꯈꯤꯕ ꯑꯃꯁꯨꯡ ꯃꯈꯣꯏ 2ꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥꯕꯨꯅ ꯁꯣꯛꯍꯟꯕꯒꯤ ꯃꯇꯥꯡꯗ ꯉꯔꯥꯡ GAC ꯑꯃꯁꯨꯡ ꯁꯦꯝꯈ꯭ꯔꯕꯁꯨ CRPFꯅ ꯅꯣꯡꯃꯩꯅ ꯀꯥꯞꯂꯛꯄꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ 3 ꯑꯃꯁꯨꯡ ꯑꯁꯣꯛ-ꯑꯄꯟꯅꯆꯤꯡꯕꯁꯤꯡꯒꯤꯗꯤ ꯄꯨꯟꯁꯤꯟꯗꯨꯅ ꯑꯃꯠꯇ ꯑꯣꯏꯕ GAC ꯑꯃ ꯁꯦꯝꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯅꯤꯁꯤꯒ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯈꯦꯝꯆꯥꯟꯗ ꯎꯅꯗꯨꯅ ꯗꯤꯃꯥꯟꯁꯤꯡ ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃꯁꯨꯡ ꯄꯤꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯦꯃꯣꯔꯦꯟꯗꯝ ꯑꯁꯤꯗ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤꯡ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯄꯤꯛꯂꯤꯕ ꯑꯉꯥꯡ 2ꯒꯤ ꯌꯥꯎꯅ ꯍꯛꯆꯥꯡ 5ꯒꯤ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯄꯥꯡꯊꯣꯛꯂꯒ GAC ꯑꯃꯁꯨꯡ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯏꯃꯨꯡ ꯃꯤꯑꯣꯏꯁꯤꯡꯒ ꯑꯃꯗꯤ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯂꯧꯗꯨꯅ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯕ ꯌꯥꯏ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯇꯣꯡꯂꯥꯎꯕꯤ ꯊꯧꯗꯣꯛꯄꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯋꯥꯡꯉꯨꯗ ꯃꯤꯌꯥꯝꯅ ꯂꯝꯕꯤ ꯊꯤꯡꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ ꯈꯣꯡꯖꯪꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯅ ꯑꯉꯥꯡ ꯍꯥꯠꯄ ꯌꯥꯅꯤꯡꯗꯦ ꯃꯤꯆꯝ ꯍꯥꯠꯄ ꯌꯥꯅꯤꯡꯗꯦ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯦ ꯂꯩꯉꯥꯛꯀꯤ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯅꯆꯤꯡꯕ ꯈꯣꯜꯂꯥꯎꯁꯤꯡ ꯂꯥꯎꯈꯤ ꯋꯥꯡꯉꯨ ꯂꯥꯏꯐꯝ ꯃꯩꯔꯥꯄꯥꯏꯕꯤꯒꯤ ꯂꯨꯆꯤꯡꯕ ꯑꯃꯣꯝ ꯐꯖꯕꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯄꯤꯛꯂꯤꯕꯤ ꯃꯆꯤꯟ ꯃꯧꯄꯥ 2ꯒꯤ ꯊꯋꯥꯏ ꯃꯥꯡꯍꯟꯈꯤꯕ ꯑꯃꯁꯨꯡ ꯑꯉꯥꯡ 2ꯒꯤ ꯃꯃꯥꯕꯨꯅ ꯁꯣꯛꯍꯟꯕ ꯌꯥꯎꯅ ꯃꯤꯆꯝ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯟꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯂꯨꯞ ꯌꯥꯎꯅ ꯂꯥꯏꯐꯝ ꯌꯨꯠ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯗꯤ ꯀ꯭ꯂꯕ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯄꯦꯟꯗꯦ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯇꯦ ꯊꯧꯗꯣꯛꯁꯤꯗꯤ ꯆꯦꯟꯅꯕ ꯈꯨꯗꯤꯡꯃꯛ ꯑꯊꯨꯕ ꯃꯇꯝꯗ ꯐꯥꯗꯨꯅ ꯆꯞ ꯆꯥꯕ ꯂꯣꯒꯤ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯈꯤ
Chief Minister amasung Home Minister fam thadokadabani haiduna haurakpa miyam tia gas kaptuna tankhaikhre. Tonglaubi awang lekaida mamaga tungliba piklibi angang anibu bom kapsinduna hatkiba angang anigi mamabungna sohankiba amasung khoishaunaraba miyamna CRPF ki posta 𝗠𝗔𝗡𝗣𝗪 nomai kapthorakpadagi panduna miyoi ahum laikidabagi thaudosing asi moral responsibility lengakna laugadabani amasung Chief Minister amadi Home Minister moral ground da fam thadokadabani haina kokomi amasung miyamna haurakhere. Kokomi gi luchingba amadi thaumi singna wangkhai angom laikai United Club ta maikai adongi miyamga loinana pullaba matung ngasi nungthil pung ani khara helakpada demand sing asi taladuna Chief Minister gi banglo tamna chatnanaba honaraki ngarang thokraba thaudok asidagi Imphal East District Magistrate mi manga natraga masidagi hena punba yaroi haibagi athingba thamkibagi mayokta masing yamlaba miyamna Chief Minister gi banglo tamna chatkani haiduna khoishauna ba haurakpadagi wangkhai gi security force na thingduna thamki khongjang singna athingba adu naukhaiduna chatnaba honarakpada nakal ani gi marakta ngaihak muknaki tungda security personnel singna tia gas na chingba kaptuna khongjang singbu tankhaiba hauraki ngasigi khongjang asigi matangda korkomi gi convener YK Viren na paumi singda hai laingak na micham miyam gi punsi ngak senba ngamdabada natana terrorist singi mathakta laukhatfam thokpa chapchaba thabak laukhattaba na laire masagi yumda tumliba angang fawba terrorist singna sangsilaga attack tawhanduna misimina thohanbagi thawong asibu pendabagi khongjang sangsiluba miyamdana security force na nomai kapsilakpa misimina thohanba asigi moral responsibility laingakna laugadabani thaudok sing asigi chekchak lauraga Chief Minister 𝐶𝐞𝐬𝐬 amadi Home Minister ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝ ꯐꯝ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎꯅꯤ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯌꯦꯡꯁꯨ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯇꯣꯡꯂꯥꯎꯕꯤꯒꯤ ꯊꯧꯗꯣꯛꯇ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯃꯐꯝꯗ ꯑꯋꯥꯕ ꯐꯣꯡꯗꯣꯛꯀꯅꯤ ꯑꯃꯁꯨꯡ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯀꯅꯤ ꯍꯌꯦꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯃꯩꯔꯥ ꯀꯠꯄꯤꯌꯨ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯊꯧꯑꯣꯡ ꯑꯃꯁꯨꯡ ꯃꯈꯣꯏꯕꯨ ꯂꯥꯛꯁꯤꯟꯕ ꯉꯝꯗꯕ ꯂꯩꯉꯥꯛꯄꯨ ꯀꯟꯗꯦꯝ ꯇꯧꯗꯨꯅ ꯃꯩꯔꯥꯒꯤ ꯔꯦꯂꯤ ꯆꯠꯇꯨꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯤꯌꯨ ꯂꯩꯉꯥꯛꯅ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯃꯊꯛꯇ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯃꯇꯤꯛ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯈꯜ ꯀꯌꯥꯒꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯟꯗꯨꯅ ꯄ꯭ꯔꯦꯁꯔ ꯄꯤꯃꯤꯟꯅꯁꯤ Hayeng State amadi Central Force ki miyamga punna boycott tawminasi haiki tonglawbigi thodokta thokraba matungda miyoi ahumdi fare hai adubo asigumba thodoksidda chenaba terrorist singi mathakta military gi ahenba operation changsinbagi mami tade terrorist singu namthaba amadi makhoigi activity laihandaba haibasi miyamgi apambagi matung inna laingaksu ahenba thodang amadi thabak paikhatfam thoi haiki angang anigi imungda lupa lakh taragi es gracia piragani Manipur Chief Minister 𝐶𝐬𝐬𝐿 chair lauduna Unified Command mifam ama Chief Minister gi Secretariat ta pangthoktuna hojik oirakliba state ki law and order gi matangda kupna khanakre mifam aduda irang laksinaba kari khongthang laukhatpa state asida santi amadi Mara chepa fivam hanjin hanaba honabada mayok nagadaba khudong chadaba sing miyam asoi angam yawhandana kari khongthang laukhat kadagi haibana chingba kupna khanaki Chief Minister gi maikaidagi state na law and order ngakpa amadi micham miyamgi punsi ngak senba mahaki sarkarna laukhatpa yaba khongthang khudimak laukhatkani haiba wafam mifam aduda phongdoki ngasigi mifam aduda Home Minister K Govindas Chief Secretary Advisor, DGP, Army, Assam Rifles, CRPF, BSF, ITBP, amadi SSB gi makok thongba official kaya su yauki nakal amaromda Manipur Sarkar gi maikaidagi Bishnupur District ki tonglawbida kuki militant singni haina chingnaba singna bom kapsilakpadagi laikhidraba chahi manga gi nupamacha amadi
था मंगा खक्ता ngairiba machal nupi anigi imung manungda 𝐻𝐸𝐶𝐤 oina lupa lakh tara piragani haina lauthokre makhatana Imphal East ki Akampata leiba relief camp amadagi thokraba Singzamaithong makhada asiba hakchang oina fangkiba chahi 8 khakta ngairiba IDP nupi macha adugi imung manungdasu 𝐻𝐸𝐶𝐤 oina lupa lakh tara piragani haina lauthokre 𝐻𝐸𝐶𝐤 pibagi wafam lauthokladuna Manipur sarkar gi wangangloi 𝐾𝐠 𝐸𝐁𝐷𝗀 haikibada Chief Minister 𝐭𝐸𝐬 𝐁𝐫𝐴 Amadi Home Minister 𝐺𝐵INDAS 𝐶𝐠 anina matam thingthadba tawdana Bishnupur gi bom landa amadi Akampat ki minor IDP nupi macha ama sikhiba asigi matangda yengsillaga 𝐻𝐸𝐶𝐤 pinaba khongthang asi laukhalakpani masiga loinana Chief Minister 𝐲𝐶𝐀 ngasi tongraubi thodok matungda khongjang sangsiliba kayagi luchingba singa haktengnana unaduna wari sanakre hairi marak asida ngarang tongraubi thodoki matungda khoisaunaraba miroi changwa romna Gamol village da leiba CRPF ki camp amada changsilaktuna gari mai thabaga loinana khulai thamfamda changsinnaba hotnabadagi security nakapada mi ani siraga miyoi kuntra aso apan nangkhibani haina police ki cherol amana hairi Jirigi khongchatta pukiba lanmi sing punsillaga operation chathabada angang hatpada chenaba sing chenfam leiroi Chief Minister gi jirigi khongchatta pukiba lanmi sing punsillaga operation chathabada angang hatpada chenaba sing chenfam leiroi thodok asi akanba mawongda condemn tawi chenaba sing ahakpa chairak pigadavani center amadi state permanent solution purakadavani haina ngasi nungthel irawat babanda pangthopa paugi mifamda CPI Manipur gi hanagi secretary and Sonti Kumarna phongdokre mahakna hai Manipur gi wathok sing matau karamna solution purakadage haibagi matangda ngarang nungthel Chief Minister na all political party gi meeting kaurakpadagi saruk yaki anauba lengak laklaba matungda ngarang khakta natana haukiba numit kunni romda lepalaitana mi hatpa mai thabana chingba thodok sing thokli meitai amasung kuki gi maraktagi Thoklambadagi hojikti naga kuki gi maraktasu sathiba irang kaya thokle wafam asi ngarang gi mifamda naga MLA Ram Muvana pukhattuna pendaba phongdokhi Chief Minister di ingtappa hanjilakle haiduna jirivamda fawba chatlurabasu mahaki khongchat adu Assam Mikhal gi BJP gi board khomba chatpani lambi thokpadagi jiribamda changlambani hainasu L Sonti Kumarna phongdokhi Chief Minister na jirivamda chatlabasu free movement yadri amasung athingba henjilakli CPI na kunja 1950 dagi hauna road protection force linkhatnaba pressure piduna laklabasu highway singda miyoi lishing amagi mathakta hatkhrabani haiki CPI na Manipur gi wathok singi permanent solution purakpa pami hairaduna Chinkuki nako terrorist singna sugi kambuga lautunaraga kumja English sing aniga kunhumdoi dagi hojik fawbada phone natraga lona landarakliba asina Manipur tungkoiba warosin purakpa ngamgadra hangki amaromda September amadagi mikok thigani hairibasi CPI gi oinadi mitop khandokjingaida census amasung delimitation tawba yaroi haiba wafam ngarangi mifamda phongdoklamli mitop khandokjingaida census pangthokpa yaroi haiduna miyamna hawakpadagi CPI na mangjin thana lepkani haiki ani subada national pau pathokchari Himanta Bishwas ngangkhiba wahai wata ikai ningaini Priyanka Assam ki Chief Minister Himanta Bishwas na Congress ki President Mallikarjun Kharge da onsinduna ngangkhiba wahai wata sing adu ikai ningaini amasung Congress na yabangamloi haina Congress luchingbi Priyanka Gandhi na phongdokhibaga loinana asigumba wahai wata sing asi PM Modi na adumak sizinaba yahanbra haiba wahang hangkre
Wathok asi Himanta Biswasna Malik Arjun Khage asi chahi yamsilakpana maram oiraga angau bamisak amagum mathong maram khangdaba wafam kaya fongdokle haikraba matungda thokibani Priyanka Gandhi na fongdokibada Malik Arjun Khage asi lebak asigi khwaidagi senior oiraba luchingba singi marakta amani masida natana Khage na mihut oiriba singi Congress ki khakta natte lebak asigi dalit amasung Sontha horaba furuk kayagi mihut oiribani BJP gi luchingba amasung Assam gi CM Hemanta Biswas senior luchingba amabu karyamnaduna wa ngangkhibasi laibak asigi miyoi kayadasu karyamnabani hairoidabagi maram leibra Himanta Biswasna wafam sing adugi matangda PM Modi na sengdokadabani asigumba lebak asigi miyoi crore kayabu karyamnaba wahai wata sing asi BJP gi luchingba amada adumo fongdokpa yagadawribra haiki Congress luchingba Rahul Gandhi na su asigumba ikainingai oiba wafam sing fongdoklaba fawbada Modi na tumina leisiliba karigino hangki Loshilakpada International News Pathosari US Iran khud thoknaba lepa yanakre Iran na point taragi ceasefire condition thamkre US amasung Iran na chayol taruk suraklaba lan asi loishinabagi thorang paikhatpa oina chayol ani khud thoknaba lepnaba yanakre chayol taruk suraklaba lan asigi Middle East ki Laibak pumbada sandoktuna miyoi lising kaya sihanki lan asina malengi engine supply da chawna akaiba piki laibak anigi khud thoknaba lepnaba yanakiba loinana lan asida makhoi gi laibak na langan firang paiki haina fongdokna rakhi khud thoknaba lepa yanakibada malengi laibak kayana taramna okpaga loinana UN gi luchingba Anthony khud thoknaba lepa yakiba asi tungkoina ingtappa purakna bagi lambi yatpani haina sinthaki Iran ge Supreme National Security Council na tholakpa cherol amada West Asia gi lan asida Iran na chawna mai paki hairi Laibak anigi marakta khud thoknaba lepa yanakhiba asida Iran na US da point tara yauba ceasefire condition sing thamkibaga loinana Washington na condition sing adu thabakta onthokani haibagi ingit piki Iran na thamkiba maru oiba point tara gi condition sing aduda Middle East da US ki lani sing lauthokpa Iran amasung Mapang oiriba sing da landaba lepa Iralgi fajinduna thamliba lan thum sing handokpa State of Hormuz Iran na control tauba Iralda uranium paisinabagi right sing piba primary census sing lauthokpa secondary census sing lauthokpa UN Security Council na Iralgi mathakta thamkiba warep sing handokpa International Atomic Agency ki Board of Government ki warep sing handokpa handaki lan asina manghal tahan khraba singi compensation piba 11 yauna Iralgi mafam khudimakta mihat mipun thohandaba yauri leibak ani gi marakta khud thokna daba yanakhibaga loinana Iran na thingzinduna thamliba State of Hormuz hangdokpagi wafam su thamki khud thokna balep nabagi yanakhiba aduda mari leinaba Iralgi Foreign Minister Abbas Arachina Terana counter attack tauba lep lagani amasung State of Hormuz da jahaz sing lan dono chatpa khudong thiba amata yawaroi haibagi thajabasu thamki US President Donald Trump na ngarang ahin khud thokna balep nabagi warosin lauthokraba matungda Abbas Arachina fongdokhibada Iraqi pointera yauba general framework asi US su yazakre hairi khud thokna balep nabagi wafam sing taseng lakpaga loinana Iraqi Supreme National Security Council na laibak anigi marakta chayol ani khud thokna balep nabagi yasinnakiba asigi matung ina US na su Iraqi mathakta landa chathaba lepkre haina fongdokre US President Donald Trump na laibak ani na khud thokna balep nabagi yasinnabada Iran na thamkiba point taragi condition sing adu khanbaga loinana thabakta onthoknabagi
ꯏꯪꯒꯤꯠꯁꯤꯡ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯇꯥꯡꯁꯤꯗ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣꯅ ꯁꯟꯗꯣꯛꯆꯕ ꯄꯥꯎ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫